Lamdam sigi miyambu lana thajahanduna thabak hapkani haina lupa crore ama hena khomgatuna atopa state lotuna lairuraba meeoi ama ngarang Imphal West Police ki SP gi meeting makhada Lamphel Police ki kangbu amana fagatpa ngamkhre hairi Hiram masiga mari lainana ngasi Imphal West ki SP gi conference hall da pangthokpa paumi gi mifam amada SPKS Sivakanta na hai fagatlaba meeoi asi changambam manoranjan khuman kawi Hojik porongpat thawan thaba lekai dagini mahaki asengba poknafam di pisumthong ningom leirak machin dagini meeoi asidagi mobile phone amasu yauna sim card anisu fagat pangamle Ministry of Home Affairs ki Northeast Region ge Internal Security Advisor ni hajinduna BSF yauna Central Force sing da thabak hapkani haina thajahalaga sel lauramba ki case amadasu main accused oribani haiki